अहानबद मरु ओइबा पाव थांगमैबन एससी एमएलए के एच जोयकिसना महाके सेक्रेटरी पर्सनल सिंह मियाम की पुंसी अमदी लंथुम ngakpada सिजिनबियु एमएलए ngakतुना लेबगी मतम नत्रे हाइना लेंगाकता हंदोखरे इम्फाल ईस्ट अमदी कांगपोकपी डिस्ट्रिक्ट अनिगी ताइनबा वाकन 5 खुंदा कापनबदा मैते खुंजा अमा सिरे अमा सोकले कुकी टेररिस्ट अमसु सिरे खर सोकले अमदी लेमखोंगी इंगुरोक चिंगमांगदा कुकी टेररिस्ट सिंगना मैतेगी युम कया मै थाखरे पुलिस कमांडोगा कुकी टेररिस्ट सिंगा नोमै कापनखरे लेमखोंगी आर्मी येंगदुना लेखि नॉर्थ ईस्ट विंडो टीवी ना संदोक्चरिबा नुमिदांगी पाव सिबु मीटिंग ताबिरिबा पुमनमकपु चेप्लिना मैस्नामने कोंगनोना खुरमजरी हौजिक पाव संदोकना पिजरी थांगमैबन एससी एमएलए खुमुकचम जोयकिसन के सेक्रेटरी पर्सनल 19 मिचम मियाम की पुंसी ngak senbagi thabakta thajinbiyu hojik एमएलए ngak senbagi matam natre haiduna manipur lengakta sinakre aigi punsi dagi micham मियाम की पुंसी ngak senbana hena maru oi haina एमएलए जोयकिसन ना फोंदोखरे ngasi ayuk एमएलए जोयकिसन की खुयाथोंग द लेबा युमदा पांगथोखिबा पावगी मिफम अमदा महाकना हाय मियाम की मिहुत अमा ओइबगी लेंगाक ना पीबीरिबा सेक्रेटरी पर्सनल सिंह असी मिचम मियाम की पुंसी कनबा अमदी ngak senbana hen maru oi खनबदगी लेंगाकता अमुक हना सरेंडर तौबगी फिरेप असी लौबनी महाके सेक्रेटरी पर्सनल सिंह असी थौना फबा अमदी मथौ मसक खंगबा पर्सनल ngakतनी हाइखि एमएलए जोयकिसना मखाताना हाय महाक थांगमैबन एससी की मियामना टर्म मरीरक मिहुत ओइना थागतपीबनी मरमदुना थांगमैबन एससी की मियामना लौरकवा फिरेप खुदिंगमा ngakना चटकनी हाइना थाजबा पीखे एमएलए ना महाके सेक्रेटरी पर्सनल सिंबु लमदमसिगी इरांग थोकलिबा मफम सिंगदा डिप्लॉय तौदुना मिचम मियाम दा ऑनस्टिनदुना लंदारखलिबा टेररिस्ट सिंग माय पाकना लांथेंगनबा ngamnanaba pukning thogatke थोगलिबे इरांग असि मपुंग फाना लाक्सिनबा ngamnaba amadi मिचम मियाम गे पुंसीदा सिंगनरखलिबा खुलाई पाइबा टेररिस्ट सिंगबु लांथेंगनबा लेरिबा स्टेट अमदी सेंट्रल सेक्रेटरी फोर्स सिंगना चथोक चसिन तौबदा लमदम असिगी मियामना अयत अपन पिबिदनबसु एमएलए जोयकिसन गे माइकैदगी अपील तौरखले आई पुंसी ngakpodagi hena ai प्रजा security department what pa aduna praja ima ibel social me amsida lenga ki state force thabir o na amuk law la pa an security award pa lei se pmc ubasida aina husi lei diba tandu leita da pmc da ai gi sai ti kai mok to ngam jedra su ai gi security personnel si se aina lenga ka mo na tender to jagra gadi makoi no home da deploy to da khasi pang su mateng ko jagra khan ba de to jabani yam si janana sini naw no le minaba da yam su mathau kamba leba ki thau to nga tani mo ko sin si da na makoi ni su thau pasna to kani na khali ai gi mla se ai gi manipuri gi pai pal me छोटो नते आइना रेस इपाई पुन थंबिरम बखम नते थामबन प्रजा मियामा थागत रेपनि हंजन हंजन इंक्लूडिंग बाय इलेक्शन याव हंजन हंजन ऐसे मरिया माई पहल खिदन अदना एनी फेरे लगो मतमदा आइबु माई पहन बिलिबा थामबन प्रजा मियाम से मकोई अयाबा रो लगोनी मकोइना तौरोय ब थबक तो मदर एक पंथर तौनी जीरबत अंजासिदा इरेक जासिंग पुनमक से होय कन्मिना बाइसे मासी नतन हते पडे अखोई पुनमकना अमा तौरिबा पांगल से समनरगा इरेक पा इचासिंग कन्मिना सी इम्फाल ईस्ट डिस्ट्रिक्ट की मनुंग चनबा कांगपोकपी डिस्ट्रिक्ट की साइकिल सब डिवीजन का लोनाबा वाकन 5 खुंदंग असे कुकी टेररिस्ट सिंगा मैते खुंजा सिंगा अकन ममोंगदा नोमै कापनबदा मैते यम सिरे अमा सोकले कुकी टेररिस्ट सिंगी माइकैदसु यामद्रबदा अमदि सिरे खरना सोकलम लगनी हाइना थाजबा याबा पाव अमन हाइरे असोकपा मियोय अदु इम्फाल के हॉस्पिटल अमदा लायंगनबा पुखतख्रे हाइरे लेखिद्रबा मियोय अदु युमनाम पाटलौदगी ओइरंबा याय अदुबु मसक ममिंगदि खंगद्रे नुंगथिल अथेंगबा फावबा नोमै कापनबगी थबक चथरी हाइरे ngasi ayuk imphal west district ki manung chanba leimakhong manakta leiba ingau rok chingmangda khutlai matik chana paiba kuki terrorist singna maite gi yum mayam ama mai thakre mai thaba horakpada nupi angang mayam ama manak nakba maite khun singda chelaktuna saidang fam loduna leire manipur police commando gi kambu ama changsinduna khunja singa pullaga kuki terrorist singa akan mamongda nungthil athengma fawba nongmai kapna khi hairi asogapan gi paudi fangdri
Yamna ngaklibadi leimakhongda leiba Indian Army gi 57 Mountain Division gi headquarter dagi kilometer makhai ama fawa fadaba mafamda kuki terrorist singna mara leizidaba micham miyam gi yum sing mai thaduna nongmai kaptuna micham hatnaba hotnarakpada masing yamlaba makuta khwaidagi faba matamga chunaraba khutsu khutlai bomb top helicopter masing khangdana paiduna leiriba Army personnel listing kayana tumin na giyengduna leikhi haina kunja singna kapna paudam lakli. I hope you saw in the Kurkul never got Kurkul in Maninga, Kuntanga, but that's the May Tarak Lebium, Him who made up for Howard, and young man to tell us the lady, but I'm not like couple lady. Mamma Passo, going about Mayam, can never what number my Tenagredo, and launching it at home when I'm coming to the Aika, how I Nick House, if you don't come to the Cookie militant, Mayam, automatic Patimosi, they are not human, they are animals, they are torturing us. All this is happening because of cookie militants. They are not human. They are Assam rifles can be by can be there, but like Makonga, not lady banana Moise. So Nahanda Moina for the hair, I'm not going to get the lady banana, who the Moika tiny two in a lady, but we have to more young lady, but what you might have to more young lady to give a 10 they have. We have to be all. A Koizikana have to make the communities can do. Chief Minister N. Biren Amadi MLA Kharana Lambida Security Force Singna Chathok Chasin Taubada Miyamna Lambi Thingbiganu Haina Hanna Appeal Tauningai Cherakta Assam Rifles Amadi Indian Army Yauna Central Paramilitary Force Singna Kadaidagino Khangdaba Afaba Makhalgi Nomai Amadi Maru Mapai Puduna Kuki Terrorist Singda Pirabra Haibagi Chingnaba Chauna Lady Lambida Nupi Miyamna Security Force Singi Gari Singh Thatuna Chek Taubada Mafam Khangdaba Nomai Amadi Maru Mayam Puram Bagi Thaudok Singh Haukiba Numit Kharani Sida Khangen Hengalakle Ngasi Bisnupur District ki Usoi Pokpida Nan Manipuri Kharana DI Gari Amada Puramba Yamlaba Nongmai Amadi Maru Singh Nupi Yauna Miyamna Mulhaure DI Gari Adu Kudakta Mai Thadokre Thaudok Adu Ngasi Nungtil Pung Ahumlom Tabada Thokibani Haukiba Chayol Ahum Henbadagi Khoishaw Naraba Miyamna Lambida Thoktuna Mitna Singna Leirak Pogong Ngasisu Miyam Lambida Leiringaida Yamna Chingnaningai Oiba Mawongda Tata DI Ama Kanna Thauraga Lakpa Uki Gari Adu Kamna Bahaibada Yadabadagi Fortson Gari Amana Lambi Tatuna Kamnaga Yenglubada Nomai Amadi Gun Proof Vest Mayam Ama Yauramba Tengna Kibani Miyamna Fagalaba Nomai Singh Amadi Nomai Maru Changdaba Jacket Singh Adu Police Sinakre Gari Adu Taurakiba Miyoi Singh Adu Miyamna Khut Thabadagi Soktuna Hospital da Pukhatuna Lakatnari Amarom Ngasi Nungtil Pung Ahum Kharai Helakpada Impal East District ki Haingang Police Station ki Manungchanba Maharabida Assam Rifles ki Troop Amana Ngak Sendana Purakpa Bolero Amadi Scorpio Gari Manga Nupi Miyamna Jingnaduna Kamlaga Check Taubada Masing Khangdaba Yamlaba Afaba Makhalgi Nongmai Singh Kangpokpi Tamna Puba Thengnake Nupi Singh Aduna Nongmai Singh Adu Kuki Terrorist Singh da Pinaba Natra Haiduna Assam Rifles ki Personal Singh Aduga Marayena ki Hairi Miyamna Police ta Pau Piduna Khanganki Adubu Pau Asi Thazin Bam Matamda Police na Nongmai Singh Adu Lokhat Kiraba Natraga AR na Pukraba Haiba Kangbangamdri Amaramda Kuki Terrorist Singh na Numit Kudingi Tha Amarom Landarakli ba Khwaidagi sensitive oriba mafam Tronglaubi akoibada Miyamna Tumma Chaba Khangdana Ngak Sendina Ladingai Amadi Kutlai Laitabagi Awaba Mayuk Nadingai Cherak Asida Ngasi Sikh Regiment ki Army Kambu Ama Naran Sainada Leba 2nd IRB ki Kemta Laklaga Nomai Gadi Kaya Punaba Hotnarambadagi Miyamna Kanglaktuna Tinghore Khoishaw Naraba Miyamna 2nd IRB ki Commandant da Thomjinduna Makoi de Kutlai Sinabiro Kun Asi Makoi Ngakjarage Haina Taksinke Tungda Bisnupur District Police ki SP Additional SP Amadi Mafam Adugi Pradhan Amasung Member Yauna Punna Warisa Naraba Matungda Khoishaw Naraba Miyam Adu Temsinke Manipur gi Hozik Oyakliba Fibam Asida Khoishaw Naraba Miyamna Ngasi Ayuk Kabul Lekai da Leiba 2nd MR da Makoida Kutlai Sinabiro Central Amadi State Force na Miyambu Ngakpa Ngamdrabanina Lamdam Asi Makoi Ngakjarage Haina Thomjilakpada MPSC Mamangda Impal West Commando Amadi RAF ki Personal Singna Thatuna Changan Kidre
Khongjang aduda saruk yakiba khoisawnaraba nupi amana lamdam asibu ngakani haina lakliba Central Force ki personnel kharana Nahal Michamgi Yummai Thanaba hotnaramliba adu kari karamba aronba lalongdagino hangladuna Micham miyamgi punsi amadi yumkai maina tumna chakraba fawba tumina yengduna leidiba karigino haina hangke Tungda khoisawnaraba miyam adu Imphal West District Police ki commando amadi RF ki personal singna mogbom na chingba sizinaduna tankhaike Mijamda nomai kapsin ba misi mina kaya thokhanba amadi yummai thaba khutlai paiba kuki militant sing amadi illegal immigrant singbu state amadi India lengakna terrorist ni haina lauthoklabanina lengakna pifam thokpa chairak athubada PBU haina kokomigi media coordinator TH Somarendro na phongdokre Wafam asing ngasi uripok yambem lekai da leiba kokomigi head office ta pangthokpa paugi mifam amada pangthokhibani Mahangna hai khutlai paiba kuki militant singna manung hanjinba mafam singda leiba yummai thaba nomai kapsin ba singbu lengakna terrorist ni haina lauthokrabanina adhuba matamda lokhatpam thokpa thodang amadi kuki militant sing asina phangpham thokpa chairak piu haiki Chairak asida lengakna internet thingliba asi achumba khongthang oide thabak tawriba exam tawgadawriba mahairoi kayagi thabak thoram kayada ayat apan pire Maram asina internet asi athuba matamda hangdokpenaba lengaki pukning chingsili Me ahumdagi hauduna thokaningdaba thodok kaya thokraba matung ngasi Amit Saha lakpagi khongchata kokomina taramna okchabaga loinana athubada waroisin kaya purakani haibagi thasaba kaya thamli hainasu makhatake Amadi India ki national security phone daratna narco terrorists amal dinna ba onar kuni abiji ko combination na thajai anu manipur miyam masi kuna kuma thok tare ha ba kam di ko ngi chai thamjai bisi aduga abana kuki la lo sing amadi illegal immigrant sin ki lai pai sing na misa miyam da ko oina mai dai shi no kapsin duna misi mina ke athon ba ena yum kai account ko maram oiraga state lenganga hari ba music se terrorist ni haina lauthokrabarina India lekang so ko si terrorist ni haina lauthokpa loina na ko da pham ko mo ko gi chera ka do athumo tamda bibinna ba haina ningsingjari Nakalamaromda lamdam asida kanglup anigi marakta thokliba irang asida lamdam kannanaba thoklakliba ireicha asokpa sing pukhalakpada leiriba hospital singna yariba makhai free da lying biu haina kokomigi coordinator Jitendra Ningombana phongdokre mahangna makha taraduna hai kakchingi Jiban Hospital, Moirangi National Charity Hospital, Nagaramgi Legal Clinic amadi Rims Road Leba Imphal Hospital singna Frida lying bigani haina thazaba pirakhi hairi amadi atai leiriba hospital singsu mating pangbiu haike Kuki narco terrorist kanguna yaman sietena miyam singda koi noi ka pa mai tha ba asumba aduga ko ko ni noi powerful noi mai ampire ka kapsul ko mai sina casualty su ya wang aduna idam dum kana na bokana mo tamda kai ko ba kha pa mai idam dum kana no kona ni ba ni ta sina tolpa noi ta ba aduga sukumba Romai am sida lebih ba ni munisipal hospital singmo ko na private hospital da lebih singna mane ba idam dum kana no kona mo tamda so ka mo sinu ko ko tamda yari bo mo kai speed line binamji apa mo ko na abil to jeri Sugnu da ngarang khutlai paiba kuki terrorist singa
khut thoknabada leikhidraba Thobal CDO Golf 57 gi team commander Thokchom Kiran gi thawai yawdraba hakchang ngasi 1st Battalion Manipur Rifle gi Manipur Police Memorial da Chief Minister N Biren Minister K Govindas amadi L Susindro yauna state ki thakta ikai khumnaba utkre Leikhidraba Thokchom Kiran na ngarang sugnu da thokiba irang aduda kuki terrorist singa nomai kapnari ngai manungda lanjen naramba miyoi kharagi thawai kallam ki hairi ngasi mahakna lamdam asigi apunbagi saktam ngaknaba amadi miyamgi mamal yamlaba punsi kayabu kanaba hotnakiba thauna lingjal adugidamak ikai khumnaba uttuna mahaki thawai yawdraba hakchangda leisu katki amadi gun salute piki Chin Kuki militant sing asi mapandagi changlakpa illegal migrant sing ni haiba mayek sengle makoina lamdam asigi suda leiriba Kuki militant singa manaraga lamdam asigi micham miyamda ot neiba tatharakliba yumkai mai tharakliba asi manipurdagi tokhai tananaba hanadagi sinba sarau langi khudam amani haina Communist Party of India CPI na thadroppa cherol amana hairi Manipurda leiriba furup khudingmakna Thawong asigi matangda amata oina punsinduna thengnaba changi drug mafia singna lamdam asigi ariba kuki khongsai sing asida insinduna maitei singi mayokta aronba lalong ama sinli hairi Communist Party na lamdam asida thokleba irang asida soklaba miyoi singa unaduna makhoigi nungaitaba sing adu wari sanaduna khangdoklagani hairi Haukiba May ahumdagi hauduna Kangluk anigi marakta thokliba irang asina maram oiraga lamdam asida tangdu leitadana leiriba asigi mayokta kokomina May 15dagi hauraga tongan ba mafam kayada famliba wakat mifamgi saruk ama oina Kwakaithel Kongjeng Langpok Lakfam lekaida leiba Nawatel Mini Community Hall amadi Sagolban Tera Bazar da wakat mifam ama pangtokre Kwakaithel Kongjeng Lanpok Lakfam lekaida famkiba wakat mifam aduda saruk yakiba kunja amana hai Kuki militant singda leiriba su asi lengakna athuba matamda lawthou irang asibu laksinanaba India lengakna tharakliba paramilitary force battalion sing asi Kangluk ki irang asida kuki gi maikaida leppa manba thawong yaningde state force ta masagi kulai sizinaba yare haina ngarang khakta lawthokpagi maram karigino haina hangladuna lengakna asi ana na yomlaba matung wafam asi lautorakliba asi yamna pende miyamna talibadabi asi paliba lengak asina usinadana adum leiragadi miyam asina hanba leitana khongjang changsingani haina phongdokhe yamna tamthiba mongda maitai nizam raja singda nongmai non wansandana angamamba thawai lawdana khotna marang khangdana mai thadopidana lepham jamau khanghandana tawbiriba mayam ase ekoi timati raja moina nungai jate mise lengak na tabiraga obiraga lengak na masi yam tuna thuma tamda opi singi power leiriba se thotlokthopiba sigi chanabi sigi moigi loncha sina sum makha tana le pata ga di misam raja singi mai thaba sina mara moga koi da di leita bam su khang re misam raja moina ai koi praja moina yum da lai thokpa se ngamaroi ai koi di kutta khlai baidraga su ai koi misam mama oina siba kidana hanba leitana khongjang na sing che adum ai koi matam haiba leitana changsin ki gani haiba se ai koi press ki ma thang dai koi haijai Manipuri ngam khai apun bagi saktam apun bagi saktam apun bagi saktam di militian sengi so di militian sengi so Manipur da NRC Manipur da NRC Thalo Sipilup Saloi Langmai Chingleiba Nongpok Chingu Thong Maitei Laikolda Ngarang Ahing Nongyaida Sakhangdaba Singna Nongmai Kapsilamle Haina Imalesem Ina Loisangi Secretary Ahaibam Medana Phongdokre Wafam asing ngasi Nongpok Chingu Thong Maitei Laikolda Pangthokpa Paugi Mifam Amada Phongdokhibane Mahangna Hai Haukiba Me Mangada Laikol asida Kuki Singi Chakhangduna Thamle Haina Lana Pau Sandokuna
Laikol asida miyam changduna thi humbagi thabaksu chathaki adubu jingnaningai oiba amatta leitabana miyamgi asauba adu fathaki hari. Nakalamarumda ngarang ahing nongyaida thokiba laibak thiba thodok aduda Laikol asigi thongnaugi saruk khara akai atoi thokiba natana atopa thokaningdaba thodokti thokidre. Loinana hiram asigi matangda Imphal East SP da report amasu tawkhre hari. Malaysian gi oiba managing committee gi emergency meeting ama kokjaduna warol khudingma Imphal East ki SP da application ama su thajare lamdam asigi na sum ba kangluk ke irang matamda khanghongdaba thodoknai khoi masen somda mayon ba se nungai jade haiduna kairo lekai gi club maira pa gi singda su paudam jagre MLA Tarana Fong na thoglakuna lamdam asigi apunbagi saktamda singna rakliba thawong asida leihawriba MLA yangkhaina firep amata laudana leiriba kari maramgino kuki militant singa leinariba su agreement handoktriba fawba khongjang halloi haina All Kongba Road United Club Organization gi convener Hirom Lenin na phongdokre ngasi All Kongba Road United Club Organization gi mihut singa loinana wangkhai kongba uchekon irilbung amadi kairau maikaidagi Masing yamlaba miyamna ayang pali lambida khongjang changsinduna Imphal East District Commissioner da memorandum ama pisenki. Missing yamlaba miyam adubu pamdaba thodok thoktanaba laksinanaba Rapid Action Force amadi State Force Pasna singna akan mamongda ngak senki. Hirom Lenina makha taraduna hai Manipur lengakna handak Laurakliba firep asi matam kharagi mamangda lauramlabadi miyoi bagi punsi amadi lanthum kaya mangliba asi kharado oirabasu kanlamgani lamdam asigi yelhomi sing kanjanaba athuba matamda NRC chatnahangadabani haina mahakna phongdokhe ngarang nahan poi government na laurei ba phirep si ngasi dagi numin mari mangani gi mamangda lauba kari kaiba lege madu da lauram magadi misi mana khara do beso koi handaram gan adu gumba phirep tu kari gi yam thenga lauri bano haiba je koi hanjani loina na mi ge mele tarana phong na wa songthoga nganga bu bog da hojik mayum da thomjala bu bog da wa mat ngang na tumina leiba pau ta ba da koi nei khangba ngam da nei sa da pok chak na leiri basi mokoi na thokla ga moi gi mathak ta wa ma bu ba ngang da ba moi gi ba statement ama bu pi da ba kairau gi mele rameshona lauri ba phirep sumna mele khudimagna lobiro maduda koi noi tung inanaba koi club mayam sem saduna lejari loinana karigumba kukila lobo singa thamiba suji hek lokthok daba taragadi koi makhal makha kya gi khongjang chunglap lepdana changjalaga su lokthok te bo koi changjan jagani haibaji press media gi kuthangda appeal tu Landam asida thokliba irang amadi tangdu leita daba punsi asi mahosagi fibamda hanjinaba All Manipur Muslim Organization Coordinating Committee amokok amadi committee asiga punna chatminariba CSO single loinana maitai pangal taba mafam khudingmakta wakat mifamga loinana democratic oiba khongjang changsilagani haidi ngasi hata da leiba committee asigi office ta pangthokpa paugi mifam amada amokok ki president SM Jalal na hai Manipur da thokliba kangluk ki irang asi puwari da amuba kalida na iriduna lehauragani thodok asi Manipur da khundariba maitai pangal khunaina thamoi sokna nungaitaba fawi haiki Central Government na irang asibu laksinanaba tharakliba masing thingamdraba security forcing asi thamoi sengna mathok pangthoktraba haina hangki SM Jalal na makataraduna narco terrorism amadi micham miyam da chathariba miot minegi thawong asi center amadi state ta paliba lengakna logi matung ina athuba matamda thengnagadabani haina mahakna phongdokhe Central Government ki paramilitary forces kya lamdam sita deploy tawdana chapchana leiraba phawbada State Government ki masagi su kai security matik chana laina lamdam sida asi oirakliba phim asimakti Central Government na Union Government na phajana thamoi sengna loisananaba honna bitrabra haibagi ningda langtak naba nungaitaba adu akhoida feel tawi Manipur da mahoksa dagi leijaba adu shanti amasung mahoksa gi oiba phibam ado madu hanjal hannanabagi damakta yamna comprehensive oiba yamna effective oiba akhanaba thorang ama Central Government na immediately paikhat piu haiba mafam che machi akhoi thamjage Manipur mache tananbai khongthang ama Central Government tagi paikhalakpa thoaba natraga phirepa ma lorakpa taraba madu oiba taragade Manipur ge pangan khunaina no stone unturned akhoi democratic oiba mongda tawba yaba singado akhoi tongnanabagi damakta chapchana thorang tawraga leire haiba madu wafam sima akhoi thamjage from today onwards pangan taba mafam khuding makta
sit in protest khoi phamjagani loina na khoi shanti oiba rally khoi chachagani eduga manipur gi apunba saktam thugaina na ba pirep loba yaroi haiba kholau se masi central government ki nakong yongna na ba khoi lauraga leigani haukiba chechet kuntaret ki numidang pung 13 minute Yangkai manga muktaba matamda kulai matik chana paiba kuki militant singna Kangla Tombi Mantri Ben Hariba Maitai Tariba Mafam Asida Asok Apan Mayam Ama Yaram Gadabadagi Matam Chana Nupi Angang Sing Mafam Chabada Taidok Hobadagi Yamna Chawna Kudong Tiba Nanghodabani Haina the United Youth Club Kangla Tombi Bazar Board ki General Secretary Thokchom Mahesna Khutyek Piduna Thadurokpa Cherol Amana Khangalakle Awang Maikaida Hojik Maitai Taba Aroiba Khun Ama Oiriba Kangla Tombi Mantri Ben Asi Kangpokpi District Kasu Border Oiriba Yamna Sensitive Oiba Loinana Kuki Militant Sing Tatana Kumtharakpa Amasung Achengba Tanja Ngaiduna Leiriba Mafamni Chinga Tainaba Mafam Oibana Haukiba Tangkun Tareta Kuki Militant Sing Kumtharaktuna Attack Chatarakibani Maramaduna Mafam Asida deploy Tauriba Central Paramilitary Force CRPF Tara Nipan Khak Asina Ngakpangam Loidabagi Pivam Amal Leire Aduna Mamal Yamlaba Punsi Amasung Ilantum Asi Kanbina Ba Matik Chaba Ahenba State Force Atuba Matamda Kangla Tombi Mantri Benda deploy Taubiyu Haina Lenga Ki Pukning Chingsilakli Manipur gi saktam kaibi yaroi NRC chana halu kuki terrorist singna chathariba su handokadabani haiba kholaudang ngasi soibam lekai ayangpali youth club amadi ayangpali progressive women's organization ga punna SAYC club ke grounda wakat mifam chathakre wakat mifam adada saruk yakiba SAYC gi ex president Naurim Rosina hai Nungsi Chana Leminaramba Lamdamasigi Furup Kanglup Singh Asi Mapandagi Changlakpa Narco Terrorism Terrorist Singna Singchep Thadana Hatna Sunab Haliba Asi Manipur Amadi India Lengakna Matik Chana Tengnagadabani Lamdamasigi Yelhomi Singi Furup Kanjabna Ba Atuba Matamda NRC Chana Halu Haiki Loinana Micham Miamgi Punsi Ngak Sena Ba Changlakliba Central Paramilitary Force Singna Ona Tainaba Thawong Ama Chatharakliba Asi Atuba Matamda Lepkadabani Hainaso Mahakna Fongdoke Manipur si jati Furup Kaya Nungsi Chanana Leminaramba State ni Hairiba State Asida Hojiti Misimina Mihat Mi Yum Kaya Mechaki Hairiba si Karidagi Poirakpano Haibisi Poin Kupna Dihengu Matamda Narco Terrorism Di Amchawa Rule Kulai Pai Buki Militants Mapungaina Manipur ki Wang Matagi Lak Adumba groups Yaure Hai Nongwaina Caption Ba Villagers Kayada Asigumba Mayam Singasi Yaningde Akogi Dimandi Withdraw Shu Asini Hujik Manipur da Mapandagi Korendagi Lakpa Mayamana Akogi indigenous people da threat ama Pire Habis Poi Wina Kangnare Manipur da NRCSC Zananba Manipur Maisaiba Sida Kanbigani Natra Karas Hapan Ganiana Akoina Yama Satauruba Mapandagi Barotki Lamising Era military processing Mukhoy Sangjal Eraga Nakal Nabagi Miengda Makoina Furup Masen Manunda Giantana Tabalera Magasu Madu Santi Waida Warosinama Puruknabagi Pandamadu Gi Wang Mada Community Amagi Misanga Atopa community Amabu victim or another Adumba Sanaba Potasisu Masisu Tobicano Haidana Pena Appeal Tobzeri Leiriba irang asi loisinduna ing tapa lamdam ama athubada purakna bahotna biu haina Bishnupur district ki mafam kayada wakat mifam famkre Bishnupur district ki ex serviceman association singna sinduna phamkiba mifam aduda association ki president H Saratna kuki militant singna michamda nongmai kapsiliba asi namthana ba hotnabada tha ama changba asi India government ki intelligence spell ore takpani Atuba Matamda Hauzik Chathariba Irang Asi Loisna Bohot Nabiu Haina Fongdoke Nakalamaramda Association Asigi member H Birbalna Irang Asi Loisna Ba Hairaduna ex serviceman Singi Maikaidagi Angamba Mating Pangani Haina Sufongdoke Kuki militant Singna Maitegi Matakta Lan Taurakliba Asi Lengang Atuba Matamda Warusin Amapuraktuna Tangdu Laitaba Amadi Mahusagi Ponsida Hanjin Papami Manipur gi apunbagi saktam kaibi yaroi long live Manipur haiba kholau kayaga loinana wangkai kongba amadi ayang paligi miyamna ngarang numidang pung mapal makhairom tarakpa aduaida maira khongchat ama wangkai kongba rotta chatkre
Tha ama chupna pangthokadoriba Chief Minister gi artist singi tengbang handak chahi gi oina Department of Arts and Culture Manipur scheme gi makhada ngarang juribam gi dibong da leiba inunganbi Manipur Dance Academy juribam gi training hall da academy asina sinduna hogdokpagi thauram pangthokre. Thauram aduga mari leimnana IMDA gi President Dr. Chandam Kamal Nahai Hauziki Matamda Lyric Tambatan Natana Sana Khotnaba Jogoi Isaina Chingba Asi Hairabadi Tungi Punsida Matik Chaba Mi Amamam Oina Bohotnabada Chauna Mating Pangli Maramadana Lyric Tamna Academy Asida Jogoi Thawai Yauna Tamlaga Tungi Punsida Manipuri culture Yokatnaba Hotnasi Haki Arabadamaru Ibapau Amukhana Thangwai Banesi gi MLA KH Joygesana Mahake Security Personal Sing Miyam gi punsi amadi lanthung ngakpada sizinabiyu MLA ngaktuna leibagi matam natre haina lengakta handokre Imphal East amadi Kangpokpi District anigi tainaba Wakan 5 khunda kapnabada Maitek khunja amasire amas sokle cookie terrorist amasu sire khar sokle Amadi Laimakungi Ingo Rok Chingmangda Cookie Terrorist Singna Maitegi Yum Kaya Mai Thakre Police Commando ga Cookie Terrorist Singa Nongmai Kapna Kre Laimakungi Army Yengduna Leiki Matang asida ngasigi oinadi Northeast Window TV gi Manipuri Paulo Sinjare meeting tabiri papumna makpu CHEPLINA MEISNAM na amuka hanna khurumzari amasung kainana ya thangni zari